Jiribam District Administration and Mafamadugi Irang Lakshan Abamadi Mahosagi Punsida Hanjana Bahona Badagi Furup Anigi Marakta Santi Wari Saramatunga Ahanboina State Force Amadi CRPF personnel sing escort touraga Jiribamgi Kalinagar Gi Hmar Khunjasing Masha-Gi Mayumda Laktuna Makhoigi Mayum Makei Yengsinjakhre Ngasi security force na escort togduna ayuk pung nipan tabadagi pung tara tab fawba leiduna Makhoigi Mayum sing Yengsinki madugi matung amuk Makhoina lanjena duna sangye pham lauriba mafam maduda tekta kaidana hankhre hairi Irang hek thorakpadagi tha kya Mayum thadoktuna yum thangnaba state Assam ge Kasar district ta lanjena duna leirakibani Hmar Khunja tara nipan rom ahan boina Irangi matungda lakibani Makhoigi manungda yum tara mangaromgi yumbu singni hairi ngasi Lakulaliba District Administration ki khongthang asiga mari lenina Jiribam District ki mafam singdagi lanjena ki va purup singgi Khunjasing Makhoigi Mayumda hanjilakna ba kana honare ngasi Khunjasing Mayumda matam kharagi laktuna yengsinba phanghalibasi district asida makhatana normalcy leirakpagi phibam amadi miyamda faholle tha kya mafam asida asiguma phibam amada lakani habigi thajaba leirabasu ngasidi thabakta ubasi district administration gi maikedi Makhoigi safanaba angamba thakta honagani habigi thajaba peki lanjana ruraba marfurup ki Khunja amana thodok asida Makhoi tasengna matam kharagi oirabasu Mayumda amuk Hanjilakpa haibase hidingai leitana nungaiba fawi Jiribam District Police amadi CRPF ki personnel Makhoibu ngak senbebigi thagatpa phongdokki Disina lokaloliba khongthang ase santi hanjilakpa ngamnagani habigi asa urakle haiki Jiribam da state force ka CRPF kana changbagi aduiga security PB bai damakta yam harau jare mathang da su normal life oina leina leihannaba yam pami hajage yum sina traunga kak changai angasina hanba oina makhatana dum lakchaninge hajage